Manipur Yaona Awang Nongpok Lamdamda Red Alert Laothokhre Pawasi ngasi nungthil phongkhiba Kangleipaki Maira pause dagi laukhatsabane Indian Meteorological Department IMD na lagliba numit mari natraga mangani asigi manungda India gi Awang Nongpok state sing amade nongchup thangba mafam singda akanba nongsugani haina Red Alert Laothokhre Red Alert Laothokhre ba mafam sing adudi Manipur Yauna Arunachal Pradesh Assam Meghalaya Sub Himalayan West Bengal Sikkim Nagaland Mizoram amadi Uttarakhand Bihar amadi Gujarat ki mafam singda nongsugani haire Handak numit kharani asida nongju thagi nong ka hena sukhibana mafam kayada ising thumjille Assam Meghalaya Manipur amadi Mizoram da makata na high alert laire Assam da ising isaw asina maram moiduna sikhiba migi masing nifuga taruk sukhibaga loinanna District kun mapan da laiba khungang lising ani ga sani pan da laiba miyoi lak taraga taruka lising kunga manga gi mathakta isaw asina awaba nanghalle MLA Chinlunthangi Mayumda Nongmei Kapsillambagi Thouwongbu Chin-Kuki MLA mapan na kandhem Tourakli Pawasi ngasi nungthil phongkhiba Kangleipaki Maira pause dagi laukhatsabane Manipur thugaiduna tongan ba laibak ama semnaba honariba Singhat ASG MLA Chinlunthangi Mayumda sakhangdaba singna Nongmei Kapsillambagi Thouwongbu MLA asiga punna Manipur thugaina ba khongjang sangsin minariba Kuki MLA mapan na yaningda ba phongdorokle Saitu ASG MLA Haukholen Kipzen Kangpokpi ASG MLA Nemsa Kipzen Saikot ASG MLA Paulelan Haukib Henglep ASG MLA Lejamang Haukib Thanlon ASG MLA Bungjagin Balte Tengnopal ASG MLA Letpau Haukib Tipaimuk ASG MLA Ngursanglur Sanate Surasanpur ASG MLA LM Khaukte amade Saikul ASG MLA Kimniyo Haukib Hangsing na punna khuyek piduna thadorokpa cherolamanna Indian State ki Security Force na thaudok aduga mari laina na mathau taba thabak laukhatpaga loinana mari laina ba miyoi sing faduna sairak pina ba taksilakle ningsing ba yabade ngarang numidang MLA Chinlunthangi Mayumda attack satharakraba matung police na mafam aduda sangsin-duna yengsilubada kapthokraba AK-47 ki tongning phangba ngamkhibane loinana hogjing maki oina de Nongmei Kapsillambagi thaudok kanana kari maramgi damak Kapsillambano haibadu sengdorokpa leitre Panba yabade ngarangsu ITLF Presidential Council na MLA Chinlunthangi Mayumda sakhangdaba singna Nongmei Kapsillambagi Thouwongbu akan ba mawongda kandem tawrakhiba leirabane ITLF ki Secretary Muwan Tombingi yumdasu sakhangdaba khulai paiba miyoi singna mahaki yumgi thongalda kauduna yumgi nupi angang ki halambagi thawong leikrabane Thaudok thokpa matamda Muwan Tombing Mayumda leiramkhidabadagi khudongsadaba thokidabane YPA gi President busu sakhangdaba khulai paiba singna kidnap tawduna wahang pahong sathakiba amade tamthina phu chairaga thadokhlambagi thawongsu leikrabane asigumba ka henba thawong sing matungda thoroktanaba Law Enforcement Agency singna matik saba thabak laukhat pinaba ITLF na phongdokhibasu leikrabane